Chaksaliba khongjang asi phagi tahalakpa yai. Maram asina Manipur government nasu intervene tawbiduna irang thoktanaba mathau taba thabaksing paikhat piu haina leingakta appeal tawjabaka loidana iramdam asida ye Puntaminariba Furup Amasung Himinariba Punamak na Amana Amaki Pukning Sopa Yaba Karigumba Amata Tawbidan Namba Makha Tan Appeal Tawzari. Amco Haikhrabasu organization is the highest apex Christian body of all of Manipur, cutting across denominations and communities. Haikhrabasu Thamzaraga Nasi my media ki thongda all Manipur Christian organization ki baikai diki Manipur iramdam dal Banglo Kuru Lailing Laison Manadagasu akal Nusi Chana Chinana Manipur Ima Lepak Sana Lepak si Nusi Chana Napun Tamina si habiki Wapamsu Ngasi Ekoi media ki thongda Manipur Christian organization na appeal tawsari. So kata kaya sumara di old lady nina. Old lady mereka tu foto wakat berapa